Security Force ngaklaga lau khoigre haidi Imphal East District ki leitan pokpigi sadhu lampakta lau ubada kuki singna athingba piramba adu ngarang Security Force ki ngaksen gi makhada lau khoibagi thabak sathakre haidi press na phongba pauna hai tha sigi taramanga gi ayukta leitan pokpigi khunjana sadhu lampakta leba maite gi lawpham de lau khoibagi thabak tawringe da manangnak pada leba kuki khulgi khunja singna athingba pibuga loinana nakalani gi marakta saunu unkhanabagi thawdok thokhi thawdok aduna maram oiduna kuki khulgi area ga tainariba maite gi lawpham singda thabak suba matamda khudong sadaba kaya naduna lakhiba adugi yenglaga ngarang ayuk security gi ngaksen gi makhada lau khoibagi thabak sathakibani haidi ngara ayo anganbadagi hauduna numiyungba phawba lau khoiba amadi lau subagi thaba adu loiba phawba security da section ngaksen ki makhata na leitan pokpi khulgi khunja singna lau subada khudong sadaba mayok nadanaba security gi ngaksen bagi thaba ase adumo paikhathigani haidi amaromda security gi maikaidagi kuki khulgi khunja singa su unaduna leitan pokpi gi khunja singna lau ubagi thabak tawbada thingba ayapa pidana ba wari sanare kuki khunja singi maikaidagi so ayat papiroi habagi thajaba pirakhi haidi panba yabadi thasigi taramanga da sadhu lampakta leba maitai gi lawpham da leitan pokpi gi khunja singna lau suringai da manak nakpada leba kuki khulgi khunja singna athingba pirakpadagi nakalani gi marakta akan mongda muknakhibani thawdo adugi paw phangbadagi Imphal East District Police amadi atai Central Force sing senduna irang adu makhata na sautorakadabadagi control tawbaga loinana makhata na thohaningdaba thawdok thoktana ba section thawrangi thabak lokhalaga lakhibani Maru eba Turel kharagi emai warning level yaure hadi Manipur da hantak numit nini humne asida nong surakpadagi Manipur gi maru eba Turel oiba Imphal Turel gi emai warning level yauna sele Manipur flood control room dagi thadropo report amagi matungina ngarang nomidang pung 13 da minute thongda leiba reading amagi matungina warning level 785.900 meter oiba matamda isingi emai 786.475 yauna sele hadi Nambul Turel gi oina su warning level 781.175 oibada 782.7 meter amadi Nambul River gi oinasu 772.7 oibada matamda 773.25 meter yongna sele haidi nakalamramda Turel singi emai hengalakpadagi khurai hekru mokhongda iput phorokpadagi miyamna mention bagi thabak sathari haina singdadamgi emai su ka hena wangkhibadagi pathoktuna sele haidi shutdown handokpaga army ga hiram amata damari lenade haina army na phongdorakre Chaleba thasigi taramapanda security force amadi khulai paiba singi marakta thokiba khuthona bagi thawdokta haidorokpa maruna panduna kuki nupi ma laikidaba dubu yaningdaba phongdoktuna ITLM na Sursanpur da kaukiba total shutdown handokiba duga Indian Army ga hiram amata damari leinade haina Defense Ministry gi maikaidi sengdoraklei haukiba thasigi taramapanda Bisnupur district ki manung chanba Phubala da ahal oiriba maitai nupa amana masagi lopham da laurang suringai masakhangdaba khulai paiba singna kablakpa nongmai maruna panduna so apan nangke thawdo adu thokraba matung Phubala gi nongsup thangbada leiriba langsing manbi amadi haisang lokta security force na search operation chathakhe adu haidaba search operation adu chatharingai sakhangdaba khulai paiba singna nongmai kapsilakhe security force ki maikaidagi khut handuna nakalani gi marakta nongmai kapnakhe nongmai kaplaba matungda haidorok maruna panduna langsing manbi khulgi sip kiloina bi Hoikol hing kaubi nupi ama laikide haina misi adugi matangda Manipur police na phongdorakhe hoikol hingi misi adugi matangda Manipur police na phongdorakpa wafam adubu yaningdaba phongdoktuna thangnaba numit adudagi hauduna Indigenous Tribal Leaders Forum Sursanpur da matam kaktaba total shutdown bi khongjang sangsankhe nongmasumna total shutdown chathraba matung hoikol hing misi asik matangda district administration ga ITLF ki marakta kuki gi leiriba customary law gi matungina yasinaba purakpadagi total shutdown handokle haina laukhorakhe Defense Ministry ge spokesperson thodo asigi matangda tongan ba local papers singda Indian Army ga kuki gi group singda tribal customary law gi makhada yasinaba porokpadagi kuki singa chathariba total shutdown handokre haina report torakiba do yumpham yaudaba aranba pawni haina sengdorakli masida natna asigumba e paw si phongdringai e paw gi lamda thabak tawriba miyoi singna mari leinaba authority dagi mangjawnana verify tawnaba su khanghalakli flyover makha dustbin ole haidi Imphal bu masak su thihale haksel da su akai bo hele haidi Serak Court ki mayok nabada leiriba overbridge makha paring amot akai hondokpham onthokle wakhal tadabagi thawng asina Imphal city gi masak thian bata natana haksel da chaw singnarangna bagi maram oire uripok maikairom thangbagi overbridge makha paring asida hondokliba polam sing asi akoi bada pocha yoleba sing khaktana oidre hondokliba polam sing asida yumdagi pothoropo oigadaba sijinaba udaba yumgi polam kaya amasu yauri mafam chana amot akai hondokpagi wakhal leitaba amati IMC gi amot pa sengba singna
ꯂꯣꯏꯅꯅ ꯃꯔꯥꯅꯥꯏ ꯁꯦꯡꯗꯣꯛꯆꯈꯤꯒꯅꯤ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯑꯣꯡꯁꯤ ꯑꯁꯤꯅ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯄꯟꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯨꯝ ꯄꯨꯔꯕ ꯂꯝꯁꯥꯡ ꯊꯣꯡꯅ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯂꯝꯕꯤ ꯐꯥꯎꯅꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯍꯥꯞꯂꯣꯡ ꯔꯣꯗ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯊꯥꯛꯇ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯂꯝꯁꯥꯡ ꯕꯖꯥꯔꯗ ꯁꯥꯒꯠꯂꯤꯕ ꯀꯨꯝ ꯄꯨꯔꯕ ꯊꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ उरीपोक कांगसुप लंबी फाउनद्रे उरीपोक कांगसुप रोड की लमसांग बाजार हाना कंपनी की कांगबुन सेमगत सागलंबदगी स्टेट की पब्लिक वर्क्स डिपार्टमेंट PWD ना मखाताना अमुक सेमगत सागतपगी थबक तौरिबनि हाइरिबा थोंग असि सही कया संगना सेमगत सागलगलबसु हौजिक फावबा लोसिन्दना लेबदगी लानबा यादना लेरि। थोंग असिगी डाइवर्सन रोड थोंग अमा फावबा मनाक नकपद निक्थिना पीदबगा लोइनना थोंग असिगी मखोंगदा तुरेल खोंगनुंगदा उकु अनि पालगा गारिसिंग मखादा कुमथाहलगा गारिसिंग लानहनबा असिना थोंगी वांगमदा लेरिबा फयेंग ताउथोंग लाइरेन काबी तेरा उरक लमलोंगै अमसोंग कदांगबन चिंबा खुनगी मियामगी चथोक चसिंदा चावना खुदोंचादबा मायोंगना हल्ले हाइदे नोंग खजितंग ताबगा तुरेल खोंगनुंग मनुंगदा कुमथरगा डाइवर्सन रोड ने हाइना लेरिबा लंबी अदु इसिंगना थुमजिलगा चेनबना मरम ओइदुना गारिसिंग चथोक चसिन याददुना मियामना लमसांग कैथेलगी मखा तारकपा मफमसिंगदा लेबा खुनसिंग तत्के हारगदी यामना सागना कोइथोलगा चनरि हाइदे। थबक सुबदा आसान मिरान नायदे हाइना फोंदोरखरे। इम्फाल वेस्ट डिस्ट्रिक्ट के अवांग खुनौ सलाम वार्ड नंबर 5 की जॉब कार्ड होल्डर पुनमक्ता खंगहलंबा तौदना लोना थबक सुबा हौरमले हाइदुना मियामना ngarang नुमिदांग CEO जादुमनी उनबा इम्फाल वेस्ट DC कॉम्प्लेक्स दा थोमजिलखरे। मफम अदुदा लेरंबा जॉब कार्ड होल्डर सोरok हाइबम ओंबी इंदिराना फोंदोरखिबदा अवांग खुनौ सलाम वार्ड नंबर 5 दा पुन जॉब कार्ड होल्डर सनीगा कुंट्रानिफा लेबगी मनुंगदा अवांग खुनौ ग्राम पंचायत की नोमिनी औरांगबम ऋषिकांत अमदी अवांग खुनौ GP की GRS एलिजाबेथ मखोय अनिना ग्राम पंचायत असिगी LDA शेयर अमदी जिला परिषद नोमी शेयर की मखादा नुमित लिसिंग अमगा सहुम सुगदबा थबक सुबनतगी जॉब कार्ड होल्डर चामगा कुन खक्तदा खंगहलगा लोना थबक सुबा हौरंबनी। लेमहौरिबा जॉब कार्ड होल्डर सिंगबु थबक सुबा याहन्नबा हाइरबदा यानबा पुरक्तबदगी ngarang CEO जादुमनीना वाकटपा लाखिबने। जॉब कार्ड की थबक सुबदा आसान मिना नाइबा थोंग चथदुना नुमित लिसिंग अमगा सहुम थबक सुगदबदा नुमित तरानी खक्तगी थबक सुदना फोटो कापलगा लोना पैसा काइथोनबा होनरंबा जॉब कार्ड होल्डर सिंगना खंगहलकपदगी वाकटपा लाखिबने। ngasi CEO जादुमनीना नाकलनिमका उनदुना वारी सानगनी हाना ताकपिरक्लिबा सिदा सुंबा वायल अमा पुरक्पा ngamgani खले जॉब कार्ड होल्डर सिंगी राइट मपुंग फाना फंगहनबिरकनी हाइबगे थाजबा थमले हाना सुफोंदोरक्ले। दिल्ली जम्मू तमना पायरप एयर इंडिया फ्लाइट अमा टेक्निकल की इशू लापदगी मरक्तगी हनख्रे हाइदि एयर इंडिया एक्सप्रेस की फ्लाइट अमा ngarang दिल्ली जम्मू फाउरगा श्रीनगर तमना पायरपद टेक्निकल की ओइबा इशू लापदगी तारमदना नेशनल कैपिटल दा अमु हलख्रे हाइदि आसाम दा अफगान मचा मरी फारे हाइदि हौखिबा सही तारा आसाम की गुवाहाटी सिटी दा लोना यादब मोंगदा लेरमगा अफगानिस्तान मचा मरी फारे हाइना ऑफिशियल अमना ngarang फोंदोखरे। ऑफिशियल दुगी मतुंगिना मखोइदगे सेंट्रल अमसुंग स्टेट गवर्नमेंट इशू तौबा यावना तोंगान तोंगानबा डॉक्यूमेंट कयामुकसु फंखे माना हाइकी अकंगनबा पाउ फंगबदगी ngarang मखोइना गुवाहाटी गे हातिगाव एरिया दा लेबा युम अमदा रेड चथबदा अफगानिस्तान मचा मरी दुफाबने। अफगानिस्तान मचा सिंग अदु 2015 दगी एरिया दु लेरखिबने हाइना महांगना फोंदोक्ले। ऑफिशियल दा हाइके मखोइ सेंदोइ चावना लौदुना लोना यादव मोंगदा सेन सांदोकपगी बिजनेस दा सेनबा सिंगने हौजिक पुलिस मखा ताना थिगतपगी थबक चथरि हाइना सुमांगना फोंदोक्ले। टुरेल तोरवान दा नियम लाना साजिलिबा सिंग नुमेतरेट निगि मनुंग दा लौथोकनबा खंगहलक्ले। इम्फाल वेस्ट डिस्ट्रिक्ट फाउना सेलब तुरेल सिंगी तोरबान दा नियम कायना लम खोपसिंदुना साजिलिबा स्ट्रक्चर सिंग हाइबदि परमानेंट अमदि टेम्पररी सिंग नुमितरेट निगि मनुंग सिंदोकनबा इम्फाल वेस्ट डिस्ट्रिक्ट की DC निवेदिता लाइरे लाकपोमना थादरोबा सेरोल अमना खंगहलक्ले। सेरोल सिना मखा तारादुना इम्फाल वेस्ट डिस्ट्रिक्ट की रेवेन्यू जुरिसडिक्शन की मनुंग दा नियम के वांगमदा तुरेल खोंगनु अमदि ड्रेन चिंगबदा तोंगान तोंगान मखल की सागलिबा सिंग नुमितरेट निगि मनुंग दा लौथोकदबने। करिगुंबा लौथोकदबा तारगदि मखा ताबा नोटिस थोक्तना एविक्शन तौबगी थबक पाइखलगनी हाइदि मणिपुर नुमित खरने असिदा अकनम ओंग नोंग चूरगनी हाइना रिपोर्ट अमा तौरक्ले। मेटेरोलॉजिकल डिपार्टमेंट इम्फाल सेंटर की रिपोर्ट मतुंग नुमित खरने असिदा मणिपुर की मफमसिंगदा यामना कनबा अमदि मया ओइबा सांगद नोंग चूरबा याय हाइदि। रिपोर्ट असिगी मतुंग नोने जिरिबाम सेनापति अकनम ओंग नोंग चूगनी अदुगा उखरुल डिस्ट्रिक्ट दी मया ओइबदगी यामना कनबा मोंग नोंग चूगनी मसिगिदमक ऑरेंज अलर्ट लाउथोक्रे हाइदि। रिपोर्ट असिगी मतुंग लाक्लबा नुमित खरने असिदसु भारत की अवांग नोंगसुब अमदि नोंपोकी सरुकसिंगदा अकन मोंग नो चूगनी हाइदि।
Principal amadi coordinator college ta sanglak pathingkhre haukiba June tang 13 BMC student union na college asigi principal Dr. O Premilasanu amadi Dr. S Rajesh coordinator oza ani asi senja thumja ka mari lenana college asibu muthatnaba honabda generambagi damak lauthu haina BMC students union gi office ta pangthopa press conference ta numit marini gi manungda lauthu aikiba adugi makha tarakpada university and higher education na inquiry committee semkhiba amadi thasigi kunthra fawbugi manungda mari chumba report pirak naba khangan khiba laikhre hauja education jugi director out of stations oikiba maramna July gi tang 10 fawbugi manungda mari chumba college asigi principal ama soidana tharakani haibugi thajaba supirakre loinana college asigi senja thumja general basing action lokolagani haibugi thajaba pikibagi matung ina principal Dr. O Premilasanu amadi Dr. S Rajesh coordinator bu anawo principal ama laktri fawba amasung makhoibu lokthoktriba fawba college asida changlakpada BMC students union athingba thamle hairi Zerosina hai karigumba July gi tang 10 fawbugi manungda government na pirakkiba thajaba asima halakko taraga di BMC students union na akana mongda khongjang sangsinna ba sem saba loire college asigi afafatagi daita punamak university and higher education gi commissioner secretary joint secretary loinana director yuna daita pugadabani haina BMC gi students union na thadroko zerora mada khanghalakle Central leaders in Githong Pen the Badaki Councillor Bimolsan BJP the Gitokre. Central leaders in Githong Yaning the Pungtokuna BJP the mass resignation Toba, Tangai Fadrehana Bimolsana Fondo Cray. On the Pura Tolibase and Hell of Irang Siki Waroshin Purokna Bohona Bada BJP Central leaders in the Lauriba Toda Asibu. Pen the Pungtok Laduna Kapsinkhre Municipal Council Ward number 7K. Councillor Oiba Angom Bimolsan BJP the Gitokre. Hiramasigamari Lena Kapsinkhre the Leba Bimolsan Mayum the Pangtopa Palmi single Unabamada, Bimolsana Makata, Raduna Kuki, narco terrorists in the Sataralibasahi and Helaba Idangasina, Lamdamasiki Samzarabamir Kiagi Punsilo, Krekayaman and Asipawa Mianga, Mimana Bangamdan lady, Adugamio Lisinkayana, Masaki Mayomakai Mainatum Tado Pibadagi, Lanzena Duna lady, Asuna Kulaimatic Sana Piva Kuki sing a Sataralibalana Sibu, BJP Gilusing Basina, Nasipawa Tamosin, a Warashin Purokna Bahonadre, Madugamoda Lana Sibu, a Haglega Foreign, we could Yawi Amuhai, Amuna narco terrorists in the high aduga amuna kanglu masel gi lane amu hairaga miyambu apang siduna leire maruina lana sebu numit tara mangani gi manungda losingani haina lauramba union home minister Amit Shah dagi hauraga leireba BJP gi lusingba singna Manipur miyambu mi ama oina udabagi mamitari maruina India gi prime minister Narendra Modi su Manipur gi chahi ani helaba lana sida noma phawba status da laktuna awaba tarba miyambu unaduna lana sebu losina bohonadre amadi Manipur gi leireba miyam gi mihut amadi CSO kiana prime minister unaduna status gi watho asigi matangda wali sanana bohona bada ngasi phawa matam pidre asumna BJP gi central leaders sing asina lamdam asigi miyambu thoi ustaba amadi miyam gi awaba masak khangbi daba mataw sebu yaninda phongdokpa oina BJP dagi tok namba pirem basi lawrakpane loinana status da haujik leiriba BJP gi lusingba amadi thomi pumna makso central leaders sing gi thawang sebu yaninda phongdokpa oina BJP dagi mass resignation tawbagi tangai fadaba leire maram asina Manipur gi oirakliba pheba masida BJP gi thomi singasu imalibak tagi party na hena lumna lawbugi thaba ase tola si haike National Highway 2 gi bypass road the driver sing na tantara ni thoi dagi hena lumba gari chatpi ganu haina phong torakli sahi asigi me kunthra ma thoi da Nagaland gi phesama da thokiba singning khaiba gi thawtok na maram oiraga National Highway number 2 Imphal Dimapur lambi haujuk phawba phawna ba ngamdana leiri lambi asi matam kharagi oina phawna na ba semkhiba bypass road asi nekthina sizinaba mathau tabna truck driver sing na tantara ni thoi dagi hena lumba gari chatpi dana ba Manipur Drivers Association amasung masigi sarminari ba association sing gi makai gi apel tawrakli Kwakethel leba MDA office da pawmi singa unaba amada association asigi general secretary Sanjoy Khetri mayum na hai Imphal Dimapur lambi gi fesamana singning khaiba gi thodona maram oiraga hujuk phawbo lambi phawna bangamdana leiri loinana nongju tha matam oibana highway si semjinduna lambi phawna na bohona badasu matam sangbo gi phibam da leiri phibam asna maram oiraga nongmada sangdaba yadraba posai puselakna ba Kohima gi Kedimada gi Manipur tamna gari lakna bagidamuk semkiba bypass road asi ningthina sizinaba mathau tare maram asina bypass road asi matam koina sizinaba yanaba truck driver singna tantara ni thoidagi hena lumba gari chakpi gano mahakna hai bypass road asida Manipur da nongmada changdaba yadarba posai sing pusinduna laklei adubu bypass road asi intervillage road oibana tantara ni thoidagi hena lumba gari chakpa tarabadi lambi asi hena phibam soksin khiduna chathok sin tawbada hena awaba mayoknarakani maram asina highway asi ningthina
chathok sin yadriba phawba bypass road asi sizinaba yanaba driver amasung truck owner singna punna hona minasi haiki Iran na Qatar da leba US base da missile kaya kapsanduna attack tawkhre adi US ta thamba sleeper cells activate tawragani hana Iran na US ta warning tawki haidi United States na Iran ga nuclear facility ahum opul all handringai mamang da Iran na United States ki President Donald Trump ta warning tawduna karigumba US na Israel Iran ki conflict asda khut thingjilaklabadi Iran na United States ki tonga na mofam amadi institution singda kana amata khanghadana thamliba sleeper cells asi activate tawragani hana section 1 thamki haidi agency ki pawno phongdorakpugi matungina Iran ki warning asi haukiba chayol tawkibani masiga matungda United States ki police department singna ahenba force thadoktuna religious cultural amadi diplomatic oiba mafam singda thiba humbagi thabak sathaduna pamdaba thodok thoktana ba ahenba miyeng thamki haidi Iran ki warning adu haukiba chayol da Canada da pangthokiba G7 summit ta intermediary amagi khuthangda US president gi nakong yohon kibane President Donald Trump na G7 summit thadoktuna nganna US ta handuna maroiba mifam pangthokiba adu Iran gi sleeper cell activate tawgani haiba warning asiga matungina lokhatkiba section thorang oigani haidi sleeper cell haibasi matam kaya sangna Iran na makhoi gi miyosing natraga atopa leba ki miyosing bu recruit tawduna United States ta sanghanduna mafam aduda khunda leitaduna lehalaga US ki tongan ba scheme da maroiba thodang lohonduna infiltrate tawhalaga US ki maroiba pawsing khangdokpada natana chidaba matamda Iran gi damak siba kidana thabak tawna ba thorang tawduna leiriba miyosing adune Iran ya thang piraklabadi haidaba sleeper cell sing asina United States ki tongan mafam kaya da terror attack natraga makhal kaya gi violence atharpa yana leiri Europe ki diplomat amana phongdokhibada Iran gi sleeper cell sing na attack torpa haibasi US khakta natana Europe amadi atopa mafamda leiriba US ki citizen sing da su torpa yai haidi warning asina maram oiraga President Trump gi administration na US ki asawa city sing da ahenba section thorang lokhatuna thamkhre US ki Department of Homeland Security na so Iran Israel gi lan asina US ki tongan mafamda thohaning da thodok kaya tholokpa yai haina so section 1 thamkhre